Manipur Top Channel dagi video amta update tawjage ngasi ayu angan ba phongwasi phongna February gi tang manga da coronavirus sample ahum di negative oibagi report lakhre Manipur gi oiba pauda coronavirus negative oiraba ahum gi manungda ani di swine flu positive oiramle China gi Wuhan city dagi sandorakiba coronavirus na malem pumbada miyoi samri gi mathakta sian khibaga loinana malem gi lebak kya da leptana sandorakle China dagi amadi Manipur gi mapanagi sanglakpa miyoi taruk ki sample sing test tawnaba thabada sample ahum di coronavirus negative oibagi report lakhre atopa ahum gi di report laktri haine health department ki phangba pauna haide pausina makata na hai coronavirus negative oire haibagi report lakraba sample ahum asigi manungda ani di H1N1 haibadi swine flu positive oiramba thengnare haide coronavirus sandorakpa thingnanabagi damak state asigi tongan ba entry point oiriba more jiribam senapati lamjong chusampur na chingma mafam singdasu medical team singna thermal sensor sizinaduna screening tobagi thabak leptana sathari amaramda Lebak asigi tongan ba state singda coronavirus sandorakpa thingnanaba paikhatliba thabak thoram sing Ministry of Health and Family Welfare Secretary Priti Sudana review tawkhre mahakna ngasi tongan ba state sing amada union territory singi health secretary singasu video conference tawduna coronavirus sandorakpa thingnabagi paikhatliba thorang thauksing singi matangda kupna wari sanaki maduda state amada union territory punamak section amadi mikup nom singna lainana bakhan ki loinana Ministry of Shipping, Ministry of External Affairs, Ministry of Civil Aviation, Ministry of Tourism, amasung Ministry of Home Affairs ki senior officers singasu coronavirus dagi ngakthoknaba sem sariba singi matangda video conference tawduna wari sanakre hainasu pauksi asina makha tana phungdorakli. Thank you.